Hai hai ter. Hai hai. Lancar mai lu. Ada sister gini. Dainalu. Ada sister gini. Like a Hellcat. Hello guys, welcome back to my channel again. Mayam ngasi ye vlog sidi hoi Mera Hok Chungba state level Mera Hok Chungba festival khoi ji ining thole sema sana jaw yaroga khoi kangla ta tawdamne ado sigi matang dai mayam da video khau chage tawne ado ai ju hojik chat ka dawre ado ada kana kana lai kamai to kana kana lai ado haibu yin se mawang dai anyek yaw khre to yaw ba se khoi lam da lai ba mai gi khoi khun gi ning thau hai ta dum yam la ka da mai oi cultural show adu Utana Kotara adagi Athen Potlana Tamga Chinga Athen Potlana I'm Chauna Pazo Hoi state level festival hai am Chauna Pang Twe the Mang to Minister way down Hadaki Yawn and Kaledo in to the same Sanaja was Yawe do I do Chatpay Lushale do I Chatpay Tokitauri do I Adioga Matang Ada later scenario ma'am the Uturke Adomiam I give you Nungai and Kale do Miam Sweden Liverpool in Vineva. Ông ơi, cây giặt gì vậy nó? Cây giặt gì vậy nó? Ok ok. Ninh thâu kia mà chọn được ba cái linh rưỡi. Em nhìn thu lại masa kan sampai ane mending masa kan ada
मैम अखोई थाइना कॉलेज तमिनरंबा अखोई प्रिबिनरंबा अखोई इमानबी मैम थेंनरे मतम खोइन थेंनरबदा सेबोनी लेरे माई नुपादु याम फावबने चेलाइबा मैम ने खंबिरमनी पनबदा राइडर ने माई नुपादुसु अदगी सिलाइरे जेजस्मिन अमतियो ngasi ke bere khangba bajale me adagi cheni kita पैसा दे थोचनो जबी लोले
ꯑꯗꯣ ꯁꯤꯗꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯊꯪ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯂꯣꯏꯅꯅ ꯁꯤꯗ ꯑꯩꯈꯣꯏ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯕꯨ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯝꯒꯤ ꯑꯩꯈꯣꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯇꯥꯟꯖꯥꯗꯨ ꯂꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯁꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕꯁꯦ ꯐꯪꯁꯟꯁꯤ ꯌꯥꯎꯕ ꯂꯥꯛꯄꯤꯔꯦ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡ ꯈꯔ ꯂꯩꯕꯤꯔꯦ ꯑꯗꯣ ꯃꯣꯏ ꯀꯩ ꯖꯥꯇꯤꯅꯣ ꯀꯃꯥꯏꯅ ꯇꯧꯅꯗ ꯈꯪꯃꯤꯟꯅꯁꯤ ꯏꯌꯥꯝꯕ ꯀꯩ ꯖꯥꯇꯤ ꯑꯣꯏꯕꯤꯗꯣꯏꯅꯣ ꯀꯩ ꯖꯥꯇꯤ ꯑꯣꯏꯕꯤꯗꯣꯏꯅꯣꯕ ꯇꯥꯡꯈꯨꯜꯅꯦꯕ ꯑꯣ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯏꯌꯥꯝꯕ ꯀꯩ ꯐꯥꯎꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯩꯗꯧꯒꯦ ꯍꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯣ ꯑꯩꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯍꯣꯏ ꯊꯥꯏꯅ ꯂꯩꯔꯝꯕ ꯔꯤꯂꯦꯁꯟꯁꯨ ꯁꯥꯒꯠꯄ ꯐꯖꯅ ꯉꯝꯃꯦꯀꯣ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯏꯌꯥꯝꯕꯩ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯂꯩꯕꯤꯔꯦ ꯑꯗꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯀꯩ ꯖꯥꯇꯤꯅꯣ ꯍꯥꯏꯕꯗꯣ ꯍꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯀꯩ ꯖꯥꯇꯤ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯩꯈꯣꯏ ꯊꯪꯒꯥꯜꯅꯤ ꯊꯪꯒꯥꯜꯅꯦ ꯍꯥ ꯃꯌꯥꯡꯊꯪꯗꯒꯤ ꯃꯌꯥꯡꯈꯥꯡꯗꯒꯤ ꯊꯪꯒꯥꯜꯅꯦꯕ ꯑꯣꯀꯦ ꯄꯥꯕꯨꯡ ꯁꯨꯃꯥꯏꯅ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯄꯥꯡꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯃꯤꯟꯅꯕꯁꯦ ꯄꯥꯕꯨꯡꯁꯦ ꯀꯩ ꯐꯥꯎꯒꯦ ꯍꯥꯏꯐꯦꯠꯇ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯄꯨꯟꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯁꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯆꯅꯤ ꯍꯣꯏ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯨ ꯍꯦꯟꯅ ꯐꯅ ꯁꯥꯒꯠꯂꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯐꯪꯃꯤꯟꯅꯩꯀꯣ ꯃꯌꯥꯝ ꯍꯣꯏ ꯃꯁꯤ ꯌꯥꯝ ꯆꯥꯎꯕ ꯑꯁꯥ ꯑꯃꯅꯤ ꯄꯥꯕꯨꯡ ꯃꯤꯡ ꯀꯩ ꯀꯧꯕꯤꯒꯦ ꯖꯣꯁꯦꯞ ꯖꯣꯁꯦꯞ ꯄꯥꯕꯨꯡꯗꯤ ꯃꯤꯡ ꯀꯩ ꯀꯧꯕꯤꯒꯦ ꯖꯣꯅꯥꯊꯟ ꯖꯣꯅꯥꯊꯟ ꯄꯥꯕꯨꯡ ꯃꯤꯡ ꯍꯥ ꯍꯥ ꯈꯨꯃꯩ ꯈꯣꯡꯃꯩ ꯑꯣ ꯈꯨꯃꯩ ꯑꯣꯀꯦ ꯄꯥꯕꯨꯡ ꯃꯤꯡ ꯀꯩ ꯀꯧꯕꯤꯒꯦ ꯃꯩꯗꯨꯄ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯄꯥꯕꯨꯡ ꯊꯪꯒꯥꯜ ꯖꯥꯇꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯊꯪꯒꯥꯜ ꯖꯦꯅꯦꯔꯦꯜꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯤ ꯂꯩꯕꯤꯁꯤꯡꯁꯦ ꯑꯁꯤꯁꯨ ꯊꯪꯒꯥꯜ ꯉꯥꯛꯇꯅꯤ ꯏꯆꯦ ꯍꯧꯖꯤꯛ ꯊꯪꯒꯥꯜ ꯖꯥꯇꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯌꯦꯡꯕꯤꯍꯧꯔꯣ ꯁꯤ ꯗ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏ ꯊꯪꯒꯥꯜ ꯖꯥꯇꯤꯒꯤ ꯑꯣꯏꯕꯤꯗꯣꯏꯅꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯂꯩꯕꯤꯔꯝꯕ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯣꯏꯕꯤꯗꯣꯏꯅꯤ ꯁꯤ ꯂꯩꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯅꯦꯁꯤꯡ ꯏꯆꯦꯁꯤꯡ ꯂꯣꯏ ꯂꯩꯔꯦ ꯁꯤꯗꯁꯨ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯃꯊꯪ ꯚ꯭ꯌꯨ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯏꯆꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯌꯥꯏ ꯐꯔꯦ ꯏꯆꯦ ꯌꯥꯏ ꯐꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯁꯤꯗꯩꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯁꯒꯣꯜ ꯇꯣꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯕ꯭ꯔꯗꯔ ꯀꯩ ꯖꯥꯇꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥ ꯆꯦꯀꯤꯁꯟ ꯑꯣ ꯖꯥꯇꯤ ꯃꯃꯤꯡ ꯀꯣ ꯃꯅꯤꯄꯨꯔ ꯆꯦꯀꯤꯁꯟ ꯑꯣ sida sagol tonglay brother keno ne sagol tong si nungai pro kai phauge ngai ne si Mingi oke brother. Lezalo oke. Cái lâm cái vậy bị được nó. Cây lâm đấy bị được nó. Disami oke. Tung. Mẹ số tụng bình thường cái đi cái nồi đó cái ông lấy ra mới không mà Rồi xem bắp polo club. Rồi xem bắp polo club tôi lạc biểu tụng biểu rồi giờ ngoài hay ta này hay mang ta nhiều không một thâu rồi à hay thì đi
ꯊꯦꯡꯀ꯭ꯌꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯗ ꯑꯩꯈꯣꯏ ꯏꯆꯜ ꯃꯌꯥꯝꯁꯨ ꯂꯩꯕꯤꯔꯝꯃꯦ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯃꯣꯏ ꯍꯥꯟꯅ ꯇꯤꯟꯅꯔꯛꯄꯅꯤꯁꯨ ꯍꯥꯏ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯖꯥꯇꯤ ꯃꯈꯜ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯁꯤꯁꯇꯔ ꯅꯪ ꯃꯩꯇꯩ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯕꯦꯂꯦꯟꯇꯤꯅꯥ ꯅꯪꯗꯤ ꯃꯩꯇꯩꯅꯦ ꯃꯥꯔꯇꯤꯅꯥ ꯅꯪꯗꯤ ꯁꯤꯁꯇꯔ ꯅꯪꯗꯤ ꯔꯣꯖꯤ ꯀꯣꯝ ꯑꯣꯀꯦ ꯁꯤꯁꯇꯔ ꯅꯪꯗꯤ ꯂꯤꯌꯥꯅ ꯂꯤꯌꯥꯅ ꯀꯩ ꯖꯥꯇꯤ ꯑꯣꯏꯕꯤꯗꯣꯏꯅꯣ ꯇꯥꯡꯈꯨꯜ ꯑꯣꯀꯦ ꯁꯤꯁꯇꯔ ꯅꯪꯗꯤ ꯍꯥ ꯀꯦꯕ ꯒꯤꯇꯥꯕꯂꯤ ꯃꯩꯇꯩꯅꯤꯀꯣ ꯑꯗꯩ ꯁꯤꯁꯇꯔ ꯃꯤꯡꯗꯤ ꯖꯦꯅꯤꯇꯥ ꯑꯣꯀꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯑꯣꯏꯕ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯁꯤꯗꯩꯁꯤꯗ ꯁꯤꯁꯇꯔ ꯍꯣꯏꯁꯨ ꯍꯥꯟꯅꯗꯩ ꯇꯤꯟꯅꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯄꯨꯟꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯕꯁꯦ ꯀꯣꯂꯦꯖꯇ ꯀꯩꯗꯗꯤ ꯃꯌꯥꯝ ꯄꯨꯟꯅꯦꯕ ꯑꯗꯣ ꯀꯣꯂꯦꯖꯇ ꯀꯩꯗ ꯄꯨꯜꯂꯒ ꯄꯨꯟꯃꯤꯟꯅꯕꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯜꯆꯔꯦꯜ ꯗ꯭ꯔꯦꯁꯇ ꯁꯦꯠꯂꯒ ꯄꯨꯜꯂꯒ ꯁꯨꯃꯥꯏꯅ ꯄꯨꯟꯕꯒꯤ ꯇꯟꯖꯥ ꯐꯪꯕꯁꯦ ꯁꯤꯁꯤꯗ ꯀꯩ ꯑꯍꯦꯟꯕ ꯐꯥꯎꯒꯦ ꯑꯗꯨꯗꯪ ꯍꯥꯏꯕꯤꯔꯝꯃꯣꯅꯦ ꯑꯇꯩ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ 이상하게 이나기 딱서보다 아금보다 짝통세에 오케이 뭐 와 하이브지 까야 말에 하네 티나 보라타니나 뭐 마시 이까이나래 오케이 아데 땡큐 바이바이 시스터 브라더 kay jati obidono kay trap obidono ba cookie okay chu champuri oini ko dia oh nungai smaina festival yaumina se nungai kay phauge brother okay brother ming haibiramone ginyo adagi brother gi di Lungouchung okay adagi brother ming ko bige Esin adagi yam thi kai brother di brother ke ming ko bige Bob adagi brother gi di Ngamgin adagi brother gi di Nicholas ko we do atai kham di moi ikai sele adai ji akhoi si brother myam ji ga photo am domin hagi ge myam ado ai atop top sudam ba ke do photo am telang min hagi do makha video mu char ki Sida akhoi si law myam silak pi re ado ai kei jati na habi do ado hangja ke do ga habe video ma cha coverage lo jage bro kei jati video no cookie oidene ba ko okay kei lam de video no tenok okay ado bro smaina akhoi mera hong ba festival smain plug yaw min na se akhoi jati loi sure yaw min nei se smaina akhoi ichi no myam makhal yaw min na phang mo je kai phauge habe da opening nam thambira mo yam nungai okay ada brother horen adum handoira hayeng handoira horen halane lek pade akhumala ba mung de le ko okay kei hang jar ke ngasi ga ranga ngrang do yen machina nga sai okay brother kai mi ko ge ngamgin ho baite ade brother gi de len ha len sister ge mi ko ge okay sister gi de ming hoi okay sister gi de neng no se hai jalan brother gi de okay Jadi semua am lagi deh, kalau isi semua am lagi deh. Hoi, si semua am foto nama ikan tauri. Ada mau ye hamba round sih lor kayak yau tu ni betang tak. Betang ayau iko. Ayau iPhone dia nama kiam ya. Oh, sao photo om tên biểu à? Hai, phazagre. Si video makha ta su mathang number lak pane, kai da kai le yeng lak pane do sida thang ta gi pot ma ule me do. Changa ga kai no do yang ke. Lo shin ga hong di. Mayam sila akhoi sister kha lai re ado moi kabui jati ne hai bani ko kabui jati ne hai ado moi se event se participate ta ulak pane do aha ma da sister mayam gi ming khangmine si ko sister kai ming ko ge lancha mailu ade sister gi de dainalu ade sister gi de lugilu ade gi sister nang gi de gaitin lu ade sister gi de gaisin lu yang sai de nok lai ma ma thani hai noi de ado kai lam noi oi de sister ko je Saumung dagi saumung cái bài tôi rồi đó saumung cái nào dagi ado system em xoay na khơi mera học trong state level festival đó han đi xuống tổ lên của tại nào mà ngay dagi ado xoay na state level rồi cái xoay na khơi mẹ em lạc bên ra được phong nghe của ado sida cái phao cái sida vậy đó cái ham tự hay biểu
ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯌꯥꯎꯕꯁꯦ ꯍꯟꯗꯛꯅ ꯐꯥꯔꯁ ꯇꯥꯏꯝꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯤ ꯅꯨꯡꯉꯥꯏ ꯐꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯗꯤꯐ꯭ꯔꯦꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯗꯤ ꯑꯩꯈꯣꯏ ꯖꯥꯇꯤꯒꯤ ꯃꯤ ꯃꯌꯥꯝ ꯂꯩꯅ ꯑꯗꯩ ꯃꯩꯇꯩ ꯀꯕꯨꯏ ꯇꯥꯡꯈꯨꯜ ꯑꯗꯩ ꯃꯥꯎ ꯃꯔꯥꯝ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯃꯈꯜꯁꯨꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯦ ꯁꯤꯗꯗꯤ ꯀꯩ ꯐꯥꯎꯒꯦ ꯁꯤꯁꯇꯔ ꯍꯣꯏꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯄꯨꯂꯞ ꯄꯨꯟꯕꯗꯣ ꯇꯣꯉꯥꯟꯕꯒꯤ ꯂꯝꯗꯒꯤ ꯑꯗꯨꯝ ꯂꯥꯛꯄ ꯄꯨꯟꯕꯗꯣ ꯄꯨꯂꯞ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤ ꯑꯗꯨꯝ ꯑꯗꯣ ꯁꯤꯁꯇꯔ ꯍꯣꯏꯗꯤ ꯌꯨꯝꯗꯒꯤ ꯗꯥꯏꯔꯦꯛ ꯁꯤ ꯂꯥꯛꯄ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯌꯨꯝꯗꯒꯤ ꯂꯥꯛꯑꯦ ꯁꯤꯗ ꯂꯥꯛꯑꯦꯕꯀꯣ ꯑꯣꯀꯦ ꯑꯗꯩ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯅꯔꯛꯑꯒꯦ ꯑꯩꯈꯣꯏ ꯆꯥꯔꯛꯇ꯭ꯔꯤ ꯆꯥꯔꯛꯇ꯭ꯔꯦ ꯑꯣꯀꯦ ꯑꯗꯣ ꯑꯅꯧꯕ ꯐ꯭ꯔꯦꯟ ꯀꯌꯥꯝ ꯈꯪꯅꯔꯒꯦ ꯈꯪꯗ꯭ꯔꯤꯗ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯁꯇꯔ ꯃꯌꯥꯝꯁꯨ ꯏꯟꯖꯣꯏ ꯇꯧꯕꯤꯔꯣꯀꯣ ꯕꯥꯏ 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 그